ngasi phongkhiba tongan tongan ba manipuri sifongsinga masum thokiba thogdowa thoksingdagi maruibi I pausing mayamna thamjagi ahanbada Air India Nepal Airlines plane sing thengai naramgadore Civil Aviation Authority of Nepal CAN gi wangangroi Jagannath Nirola gi matung inna section dabagi dama Air Traffic Controller Department adugi employee ahum CAN na suspend tokre irai gi ayukta Kuala Lumpur dagi Nepal ki konung Kathmandu da pairakhiba Nepal Airlines A320 aircraft ama masum New Delhi dagi Kathmandu tamna sanglakhiba Air India plane ama sabsana thengai naramgadore Air India ki plane adu food lising taraga mapan pairambadagi Kathmandu da landing taunabagi damak nemtharakhi maduga matam adumaktada Kuala Lumpur dagi samana location adu da Kathmandu da Nepal Airlines aircraft adu food lising taraga mangagi altitude hamada paik hena nirolana haki hairiba plane ni du yamna nakshinarakiba adu radar adu da ulakhiba matung Nepal Airlines aircraft adu food lising tareta kumtaki hena su wangroi dun haki Civil Aviation Authority dun hiramadu thiganaba member ahumgi thijanbagi committee ama semkhre thawdok thokpa matam adu da control room adugi thabak puduna laikhiba officer ahum CAN na suspend tokre thawdo asigi matangna Air India gi nakandagi khudakta mot amata phongdorakhide hainasu pausna palakli atopa paw amadana Guwahati gi police custody tosar tawkhiba miyo ama hospitalize tawkhre police ki ka hen thawong su utpa atopa thawdo amada Assam police na ka hen phu chaikhibani hab naha oiriba miyo ama Guwahati Medical College Hospital GMCH te admit tawkhre amit haloi kawba naha oiriba miyo dugi imungi miyo sina phongdorakhiba gi matungina haloi Guwahati gi Beta parada liba mayumdagi phakraba matungda Basista police na mangonda 3rd degree method sing sathaki police personnel singna amitpu Basista police station da bet na singba madi bel na singba sejna dunu phukhi amasu mak phibam luna sokhi haina family member amana phungdoki mak sana huranbi case amada suspect ama oikhibaga loinana ningthukaba numita Basista police na mak pu detain tawki imungi miyo eduna makatana phungdorkhibada nupi police officer amana mak pu care khana phukhi Mangonda beta parada liba real estate amagi mayumdagi huran kiba sana puthurona ba hairaduna hanjina makpu phukibani hari family members na makata na haiki maduri amit phibam thina sokpadagi hauji GMCH da treatments thari police custody ta kahena phu sai khibada mak mathabak mako amasum private part sokhi imungi miyoi asigi matungina amina crime amat tawkiba leitrabasu mangonda miyoi bada sathagadaba nataba sathiraba thawong sing sathaduna police na onaki Haukiba sahi December da police na huranbi case amaga mari lainana amit haloi gi mayamba mithun haloi bu phaki masu makbusu custody de tamthina ot na khibani hanisu pawsna phungdorakli makasa tharak poina to papaw mana nupi hatpada sena ba nupa police na phare Uttar Pradesh ki manung sarma mapamama da sahi nauriba nupa mana maka nungsina jaduna puna lamina ba nupi masa ama hatkre thawdo du thokraba matung mi hat adu senariba miyoi police na phare hari Police ki report matung ina thawdo si thasi ki kungani thu de thokibani asu ko nupa sna maki mayumda mahinurbu thawri lakhatuna hatkibani amaramna victim sigi apokpa Talib Ali na phungtokibada sahi kharagi mamangda asu jamuda lakhi madugi matung maki sahi taraga taruk surabi masanupi ga khangnakhibani asu Assam dagini mak jamuda sahi Nepalom lerami nakalamoramna thawdo si ta chene haiduna police na pharaba asu na phungdorokibagi matungina Mahinur masamatum na shija khibani hari misheshi ki matana police na thijan ba hawkhre hanisu pawsta palakli atopa paw amadana Rahul Gandhi ki disqualification ga mari lainana opposition lairiba sing punsinna bo honari Congress ki MP Rahul Gandhi bu Surat ki court amana Lok Sabha ki MP oibidi disqualify tokibagi thawong adubu opposition da lairiba party sing na amata oina yaning da ba phungdokhibaga loinana Congress na masigi khudong saba lauraga ruling party ki mayokta opposition sing amata oina punsinna na bo honari Modi surname ga mari lainaba defamation case amaga mari lainana Rahul Gandhi bu mamang sayol Lok Sabha dagi lakthokraba matung opposition da lairiba singna amata oina yaning da ba phungdoktuna Rahul Gandhi bu sagatpu ulakhiba adubu Congress na tarano okhe amadi amata oina thabak tawminaduna ruling party oideba BJP bu maithiba pipigi matam oide hena phungdokhiba lairabani Rajasthan ki Chief Minister Ashok Gehlot na phungdokhibada leiba asigi oina leiriba miyamna opposition na leiriba party singna amat oina punsinba ngamdriba sigi matangda pen bofum sing phungdoktuna lakli
Leba asida thokiba tongan thakdok kya da opposition singna ama toina lepkhiba leitri adu bohanda Congress lusingbu Rahul Gandhi disqualify torakhiba sigi matangda opposition na leidiba singna hainaruba tawdana mapung phana sakatpa phongdoknarakli Masi ubra tasena nuaiba poe amadi opposition sing punsinduna ama toina thabak tawrabadi soidana mai pakpa ngamgani habadu mayek singna uba phangle leba asida democracy mapung phana satna hanana bamadi leba asigi constitution bu ngak sena na honabada aikhoi amata oina satminabagi matam oire hari Amaramna Congress Party ki senior leader Zairam Ramesh na phongdokibada opposition na leidiba party singna punsina duna thabak tawna honabada Congress na asabu thaudang logani opposition sing the lady bisingna amatu oina thabak tawba ngamdabadagi khudongchaba Prime Minister Narendra Modi na lawduna leidi maramaduna mathang saida pangthokkodriba Lok Sabha mikhal apuna saminaduna BJP maithiba pirasi hairenesu pawsna makhatana sa phongdorakli atopa paw amadana Punjab ki ing tapa thugaina bo honarapasing lemna tharoi Arvind Kejriwal Aam Adami Party ki national convener su oiriba Delhi ki Chief Minister Arvind Kejriwal na phongdokibada Punjab ki ing tapna leiriba punsi mahingda singnarakpa amadi thugaina bo honarakpasing state asida leiriba AAP ki lenga asina lemna tharoi hedi darda pangthokpa thoram amada wangangla duna Chief Minister Arvind Kejriwal na phongdokibada Khalistani lusingba Amritpal singa police na phana bohnari adubo police na sathariba thabak singa sida mai kaikhre dagi ayat papina bohonarakliba si laibak thibani Haukiba numit khara ne asida masagi oizaba thiba miyoi khara na state asigi ing tapa thugaina bohonarakliba si miyamna soidna uramgani state asigi ing tapa manghandana bohonabada miyamna su asobo thaudang lokham thui miyamgi mateng yauduna lenga na sakot thorangi oiba thaba amata mapung phana pekhat pangamloi haidi Mangna makhatana phongdokibada Punjab ta leiriba Chief Minister Bhagwant Manna lusingba AAP gi lenga asina state asida law and order gi phibam kaihandana thamna bohonari lainga na law and order maintain tawduna thamna bohonari ba asida singnaraglabadi leiriba lenga asina tumina yengduna laithukloi amadi hiram asigi matangda compromise tawrai leiriba lenga asina kariguma matamda arubu warep singdorakpa matamda ninghanaba ma depend ba pokpa tawrai hari Amaram nangasi ki mipam adura sarug yakiba Punjab ki Chief Minister Bhagwan Manna phongdokibada Punjab ta irang sagana bohonaramba Khalistani lusingba Amritpal singa phanaba Punjab police na akan momongna honari Amritpal singa bu sogatpa maka naknana saminaba miyoi kyas police ki operation na phabangamle marks athuba matamna phaduna logi weba sapsaba sairak pi na bohonari hairenesu pausna pali atopa pawamadana Muslim singda tongana kota pi bhaibisi unconstitutional oi Amit Shah Karnataka da hana Muslim singi oina sada mari reservation pirambadu Karnataka government lakhokraba matung Union Home Minister Amit Shah na phongdokibada Muslim singda tongana photo pi bhaibisi unconstitutional oi constitution da religion ga mari lainana kota pi ga dabani haiba wapam yaude haidi Karnataka gi manungsanba bidara pangthokpa thoram amada wangang laduna Union Home Minister Amit Shah na phongdokibada Muslim singda hana sada mari tongana kota pira madu lakhokre aduga community ani Bokaliga amasum Langiyata ani yantokre aduga sel thungi phibam mapung phadaba OBC Muslim singi oina reservation asi sada tarada hengat hananaba phireb lokre Karnataka da Congress na lenga paring matamdagi board ki khalaga unconstitutional oiba mongda lining da yumpham oiraga Muslim singda tongana sada mari kota piram kibani adu hojikti Congress na hana tawramba aran kya do semdokladuna Karnataka da hojik leiriba BJP gi lenga asina aran mongda kota piram kibadu kakthat kibani haidi Mana makhatana phongdokibada Congress Party na board ki yenglaga thabak tawduna lakli masna maram oiraga leba asibu ningkhatamna bo honabada Hyderabad ki damak thawai thakraba miyoi singi damakta ngasi phawbada ikai kumna bu utkiba leite Sadar Patel leramdrabadi ngasi India na ningkhatambagi harawa phongdokliba asida Hyderabad yaramdaba siyai haina Amit Shah na phongdokhi soidi Makasa tharak poina topa pawmana Pakistan na political gi muknaba leiriba sina martial law lakhan bayai Pakistan Democratic Movement PDM amasum Pakistan Tehreek-e-Insaf PTI gi marakta leptana muknabagi phibam leiriba sina leba sida martial law impose taroknabagi maram oibi yai haina Pakistan Jamaat-e-Islamic JI gi chief Siraz ul Haq na phongdokre JI gi chief asina media da wangang labdun hai maduri haujik leiriba PDM government asi leba sida pulum ama haibadu oire lebak sin mathungna mikal pangthoknaba propose tabugo loinana Siraz na government bu protesting namthana bu khotnai haidaduna sai thangki amadi ingnisingna demonstration sing pangthokpa haibasi political party kudimakki constitutional right ni soiki
Express Ubunna Shiraz ki warul paladuna ki maduri government amasum Election Commission of Pakistan ECP na Mikhal gi nanthona ba honaduna Supreme Court ki order sing amasum constitution bu violate tawri Caretaker Punjab Provincial Government asi PDM gi saru amane haina su Shiraz na phongdaki mangnai ki caretaker government thaduraki bi statement sing yumpham oiraga makoina matam sangna Mikhal pangtokna bu honarak pa yai habegi thajabalai matang asida ayhakna mari lena papunamakta amadi leba asigi miyamda mayek singna thamninglibu wapamdi leba asi democratic process amagi khuthangda lairakhibani amadi masina maram oiraga subnagi democratic action gi khuthangda leba asi makatana lehenba yagani constitution gi mayokta oiba khongthang amatana leba asida kana prakloi caretaker government ki thaurang singna pamdaba phataba phibam kya lehengani haina warning tawraduna leba ki constitution gi sang tahangadaba kangbu singi thawong sing magna makhatana athingwa pigin henesu Shiraz na loktoki ruling alliance ki thawong sing matangna palladuna GI gi sitna hai PPP amasum PML na yauna manaba party singna power paidngai gi mamangda inflection gi mayokta protest tawkhiansu paus na makhatana sa phongdorakli makasa tharak poina to papaw mana Syria ki base sing sa tharak pe attack sing khudakta response tawganani Iran na lokthokre Syrian government na Haizarakpudagi leba asigi territory da terrorism thengnanabagi damakta linkhatkiba base sing attack sa tharaglabadi khudakta laman khumbagi khongthang lokhatuna Iran na pakumpi gi haina Iranian spokesman amana phongdokre Iran gi Supreme National Security Council gi spokesman Keban Khosrawi na warning ase handakta US ki official khrana Iran bu Tehran Syria da leriba US ki illegal basing na haikraba mafam sing na satakiba attack sing da sene hena maral sikibagi pakumoina pikibani spokesman asina hai madudi US na aranba maral kya sizinduna makoina military force ngi damakta Syrian territory illegal oina paishinbaga mari lainana lakadaba pamdaba khongthang kya dagi nanthoknabagi dama asigumba thawong sing asi satharibani Khosrabi nai ki madudi Washington aranba wafam kya sandoktuna occupy tawriba leibak sing aduga Americans force singa khuthoknaribani haina leibak sing da haibi yaroi Iran amangata amadi mishimine kya mayuknaduna terrorism thengnabaga loinana Syria da tungkoigadaba security maintenance tawnaba honaduna lakli Syria gi tangtabagi phiyomda akaiba thongadaba khongthang khudima Tehran na mayuknabaga loinana thengnagani Iran hairi madudi lebasina Syria da advisory ki thaudang lobaga loinana Damascus na haizarakpadagi Syria da Iranian facility sing adu thamlakpani haukiba sakol sunumiki nungthil Syria da leiba American base amada drone strike ama satakiba matung pung khara kanaraga US military na northeastern Syria gi Iranian facility amada air strike satakibani sagol sunumiki drone strike adu da US ki contractor ama siki ama sum servicemen manga amadi atopa contractor ama aso apanangki US Defense Secretary Lloyd Austin gi matung tabada thokribi statement amada Iran gi Islamic Revolution Guards Corps ga mari lainaba group singla season Eastern Syria da leiba facility singla target tawduna precision air strike sing sathaki hairian su paus na makhatana spalakli makasa tharak poina to papaw manam Indian Coast Guard ki helicopter ma kaikhre Indian Coast Guard ki helicopter ama Cochin International Airport Limited tiki pekhalaki ba matung ikan kanadana kaikhi ki thodokta miyem aso opanang lehena official report matung ina phongdorakli helicopter pilot adugi present of mind leibana maramoiraga miye ohungi punsi kan mangki amasum advanced light helicopter natragana AL Hais Dhruva Mark helicopter adu Kerala gi Kochi airport crash landing dokre helicopter adu tongki ba miye ohungi manung amadi minor oina aso apanangki helicopter adu ne hek paikhalaki matamdagi horaga thaknaki masina maram oiraga Kochi airport lairiba maruoiba runway amada force landing dokhi ICG na su matawkramna accident adu thokibano habigi matangda thijin humjinbagi tabak sathanaba hukum tokre helicopter aduna laimai digi paikhalaki ba fit 30 gi nipu phawgi wangbagi sangda thakni pahoraki amasu Indian Navy gi helicopter ama Mumbai gi samudra khongbal kaikhraba matung tarakpada March 9 gi matung tarakpada AL Hais Dhruva helicopter singasi pipe leptuna lakhibani Navy gi mekeri gi hakibada crew member ahumdi naval patrol craft na rescue tokre amadi accident adugi matangna thijinna ba khangan kre hainasu pausita supalakli loisilak poina to papaw India na Canada gi envoy samon tokre Canada da laiba India gi diplomatic mission na pro Khalistana extremist elements in sanction ki ba khongjang aduga mari lainana Indian laiba sita lairiba Canada gi high commissioner
Cameron Smeke Samon Tokren official report amagi matung ina phongdorakli thangja numit external affairs ministry na Canada gi high commissioner Meke bu samon tokibani loinana pro Khalistan extremist sing na sangsin khiba khongjang adugi matangda explanation tawna bigi wafam su taksin ki separatist amadi extremist elements sing aduna diplomatic mission adugi security da akaiba piki police leiba targa su extremist sing aduna sangsin khiba protest tawbagi khongjang aduna akaiba piki ngasi Canada da lady India gi high commissioner Sanjay Kumar Burma gi British Columbia province ta pangtokhiba event amada namduna yahon khidi protesters sing aduna hingsa yawa protest tawgi khongjang sangsiliba matung tarakpada India gi Canada da lady high commissioner Sanjay Kumar Burma na event adu yawa ngam khidabani hadi Indians origin weriba journalist Samir Kaushal su pro Khalistan protesters sing aduna attack tokhi so hadi Canada bu Vienna convention adu ngal satpam thu haibi wafam thamkibaga loinana asigumba ain kaibe activity satharibi sing adu fadana matik sawadan dipina bi wafam su taksili Canada ki government na diplomatic eba premise ki security du ngal na ba darkar oiba khongthang sing punamak paikhat pam thui loinana normal oiba diplomatic function adu pangthok yana ba hona pam thu isu haidi handaki matam khara asida Khalistan supporters sing anti India activities sing hengalak pa thengnare makoina Canada da leiriba Hindu gi mandir kya thuwa ye khaibi ki thawong kya sathare zaliba tha sigi angan masrukta pro Khalistan supporters sing London da leiriba Indians commission bu attack tawkhibaga loinana San Francisco da leiriba Indians consulate wahip external affairs ministry na Britain amadi US ki SARS the affairs bu samon tawkhibaga loinana oirakliba phibam singadu gi matangda akan mamongda protest tawkhi Canada da Punjab to oirakliba phibam singadu yamna khupna yengpham thui loinana community asina nungnang leiriba singadu khanagadabani haina foreign minister Melanie Jolie na phongdokhi Punjab police na radicals pressure oiriba Amritpal Singha gi mathakta akan makhongthang sing lakhothraba matung tarakpa wapam ase phongdokhibani Indo-Canadians MP Ekhawinder S. Gohirna House of Command School Sunumit Hanglaki Buwangi Pakum Piriduna Melanie Jolie na wafam ase phongdokhibani Punjab to oirakliba phibam masiki matangda aikoina mayek sena khangye madi masigi matana kupni yengsili athuba matamda tangtaba phibam ama lakani habiga asa tawi haina mahana su phongdokhi hadi hauji koina di myam paw se su matang ase lusinjarage masu myam puna no update ngaminasi